Hi friends ma'am. Aigi nungsiraba viewers sing amade aigi nungsiraba subscribers sing bu ahan mamaktada ngasigi Kangleipak views na punumakpu ikong na taram na uksari ngasigi blog sina keno ni nahangi aina akoigi budho tangle hada sigi haurakpham kadai dagi kamaina haurakibano kamain tawkibano haibadugi makha chathajarakpa ngasigi sina akoigi budho tangle hadagi haurakpham moriba akoigi budho amugi leipungdo adugi matangda amuk ngasi mayam punni yengminarorsi nahangiduna akoigi budho monjambagi leipungdu mayamna ubikre sigi mathangda hojik keno torasi ibudho amugi leipungdu muk mayam chatminarasi hojik ai lambi thokpa hore lambi thorokpasi mayam sum lambi si matek oina sum tawjarage chap chana heta lambi si keno torgadi kharasu sangani aduna mathang sum haurasi ai sum camera si rotate torke sida angang ani nung khulle na torisi no ising si cho la tori noi nung du kai dau dei no ha mathak lang khak doi ba ado yum da purga kai dau dei no ba kai sum toroi ya ai ba amasu manung du lolami ai ma hai mai kai doi no nang dia napa na phuroi dra nang dia adu da bod mai na tawba hono bra hai kai no tori du bo as tin gang sa si ta re tori se tawno yum chalo thenge nami ta re ko sangang ni pra ya bi nga tani sai dei sing jan na mi mo ne phare du de lam sum chachelasi ko ai lambi du matek khatang ulage pura sang na ulagadi phuloi na ulagadi ai blog si yam ka hen sang ani ba ko aduna yam ka hen sang dana ba yam ka hen su sang loi se yam ka hen sang roga mayam sum boring chunar ni ba ko na matek khatang tawsi aida keno tawjobdo aida nan budho monjambagi pungduna sonda lehore ko songe khitang ni mamme kenoge wire gi tower lei base musi ubase zum toksalake sige wire gi tower ani uri base so mapa oina leigre bako nahangi budho monjambagi pungduna ai hojik leisi lam tangkhai khajikti henjel ko nahan budho kenogi monjambagi mafam dudagi hojik budho amugi pungji yorokadabasi ai tangkhai di khajik henjel le yorokadore lorok power sakadoine hana aina dum chatpa lambi du matek sum power ga salakadoine hojikti langban dhasu punima matung oi khrabnina phawing ju ayamban loi phanare to phawing zum toksal le to phawing ji ayamban loi phagatnare lau hida ka pakot pakhar su tongnari sisna ai marak ki wari woni toksal le ko do yorokadore ibudho kenogi amugi koi ibudho tangle hadagi pungse mamme yamna ngasi si nong su mangbaga kariga sonda leireba ko ibudho amugi pungsina adu ai sum mathang yoksan jarage ai pura sum chatlaga khong sum chatlaga aina wakoi sudana sum leiragadi ai blog si yam ka hena sangthokrani
ꯑꯗꯨꯅ ꯑꯩ ꯋꯥꯀꯣꯏ ꯁꯨꯔꯔꯣꯏꯒꯦ ꯁꯨꯝ ꯃꯇꯦꯛ ꯃꯇꯦꯛꯇꯪ ꯑꯣꯏꯅ ꯂꯧꯔꯒꯦ ꯑꯩ ꯌꯧꯁꯟꯖꯔꯛꯑꯦ ꯇꯨꯒꯤ ꯇꯧꯋꯦ ꯏꯕꯨꯙꯧ ꯑꯃꯨꯒꯤ ꯄꯨꯡꯁꯦ ꯌꯧꯁꯜꯂꯛꯄꯁꯤ ꯁꯤꯗꯩꯁꯤꯗ ꯃꯣꯡꯁꯣꯡ ꯃꯆꯥ ꯑꯃ ꯎꯔꯤꯁꯦ ꯁꯤꯒꯤꯁꯤ ꯃꯣꯡꯁꯣꯡ ꯃꯆꯥꯁꯤ ꯈꯛꯇ ꯅꯠꯇꯦꯀꯣ ꯄꯥꯛꯏꯕꯅꯤ ꯀꯗꯣꯝꯗ ꯆꯠꯀꯅꯤ ꯑꯁ ꯌꯥꯝ ꯁꯣꯡꯉꯦꯅꯦ ꯄꯨꯡꯁꯦ ꯌꯥꯝ ꯁꯣꯡꯉꯦ ꯑꯗꯨꯅ ꯁꯣꯝꯗ ꯆꯠꯄ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ ꯂꯧꯔꯛ ꯑꯣꯏꯕꯅꯤꯅ ꯅꯥꯄꯤ ꯌꯥꯝ ꯁꯣꯡꯉꯦ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗꯗꯤ ꯁꯤꯒꯤ ꯏꯕꯨꯙꯧ ꯑꯃꯨ ꯏꯕꯨꯙꯧ ꯃꯣꯟꯁꯥꯝꯕ ꯑꯅꯤꯒꯤ ꯄꯨꯡꯁꯤꯡꯁꯦ ꯑꯗꯨꯝ ꯏꯀꯣꯛ ꯀꯣꯛꯅ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯁꯣꯡꯖꯤꯟꯗꯅ ꯅꯥꯄꯤ ꯁꯤꯡꯅꯥꯡꯕꯨꯗꯤ ꯑꯗꯨꯝ ꯍꯧꯔꯒ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯁꯣꯡꯖꯤꯟꯕꯗꯤ ꯅꯠꯇꯕꯗ ꯑꯗꯨꯃꯥꯏꯅ ꯂꯩꯔꯝꯃꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯏꯔꯥꯡ ꯄꯨꯔꯥꯡꯅꯒ ꯐꯠꯇ꯭ꯔꯦ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯁꯜꯂꯦ ꯑꯁ ꯃꯥꯏꯔꯣꯡꯕ ꯌꯧꯔ ꯃꯥꯜꯂꯦ ꯊꯥꯔꯝꯃꯤꯁꯦ ꯃꯥꯏꯔꯣꯡꯕꯤ ꯊꯥꯔꯝꯃꯦ ꯃꯥꯏꯔꯣꯡꯕꯤ ꯄꯥꯝꯕꯤꯁꯤ 3, 4, 5, 6 ꯍꯧꯏ ꯃꯥꯏꯔꯣꯡꯕꯤ ꯄꯥꯝꯕꯤꯅꯤꯀꯣ ꯁꯤꯒꯤꯁꯦ ꯑꯗꯩ ꯁ꯭ꯋꯥꯏꯒꯤꯁꯤꯅ ꯁꯤꯡꯒꯨꯝꯕ ꯌꯥꯏꯉꯪꯒꯨꯝꯕ ꯂꯝꯁꯤ ꯃꯥꯡꯍꯟꯕ ꯐꯠꯇ꯭ꯔꯦꯅ ꯁ꯭ꯋꯥꯏꯗ ꯂꯧ ꯎꯔꯤꯕꯁꯤꯡꯁꯤꯅ ꯁꯨꯝ ꯇꯧꯁꯜꯂꯕ ꯃꯥꯜꯂꯦ ꯑꯗꯨ ꯁꯤꯒꯤ ꯄꯨꯡꯁꯤ ꯁꯦꯞ ꯑꯃ ꯏꯇꯥ ꯇꯥꯗꯕꯒꯨꯝꯅ ꯇꯧꯔꯝꯃꯦ ꯑꯗꯨ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄꯨꯡ ꯑꯣꯏꯔꯒꯗꯤ ꯔꯥꯎꯟ ꯑꯣꯏꯅ ꯂꯩꯒꯗꯕꯗꯣ ꯔꯥꯎꯟ ꯑꯣꯏꯅ ꯂꯩꯔꯝꯗ꯭ꯔꯦ ꯁꯦꯞ ꯅꯥꯏ ꯂꯩꯔꯝꯃꯦꯀꯣ ꯑꯩꯈꯣꯏꯒꯤ ꯏꯕꯨꯙꯧ ꯑꯃꯨꯒꯤ ꯄꯨꯡꯁꯤ ꯈꯔ ꯑꯗꯨꯝ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯈꯣꯞꯆꯟꯈ꯭ꯔꯕ ꯃꯥꯜꯂꯦ ꯇꯧꯔꯝꯃꯤꯁꯤꯅꯤ ꯅꯍꯥꯟꯒꯤ ꯏꯕꯨꯙꯧ ꯃꯣꯟꯁꯥꯝꯕꯒꯤ ꯄꯨꯡꯗꯨꯗꯤ ꯑꯩꯈꯣꯏꯅ ꯂꯥꯟꯕꯟ ꯁꯥꯕꯒꯤ ꯈꯔꯕꯨꯗꯤ ꯁꯤꯖꯤꯟꯅꯔꯨꯔꯦ ꯑꯗꯨ ꯃꯇꯨꯡ ꯃꯈꯥ ꯇꯥꯕꯗꯤ ꯑꯩꯈꯣꯏ ꯀꯩꯒꯨꯝꯕ ꯑꯝꯇ ꯁꯤꯖꯤꯟꯅꯗ꯭ꯔꯦꯕꯀோ ꯑꯗꯨ ꯁꯤꯗ ꯏꯕꯨꯙꯧ ꯇꯥꯡꯂꯩ ꯍꯗꯥ ꯑꯣꯏꯈꯤꯕ ꯏꯕꯨꯙꯧ ꯑꯃꯨꯒꯤ ꯄꯨꯡꯁꯤꯗꯤ ꯃꯧ ꯃꯔꯤꯟ ꯏꯇꯥ ꯇꯥꯗꯅ ꯂꯩꯔꯝꯃꯦ ꯍꯤꯡꯒꯣꯜ ꯀꯣꯏꯁꯟꯗꯅ ꯄꯥꯟꯗꯤ ꯊꯥꯗꯦ ꯁꯤꯡ ꯌꯥꯏꯉꯪ ꯊꯥꯖꯤꯟꯗꯅ ꯇꯧ ꯂꯩꯔꯝꯃꯦ ꯁꯤꯒꯤ ꯃꯐꯝꯁꯦ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗꯀꯣ ꯀꯩꯅꯣ ꯇꯧꯔꯝꯃꯦꯕ ꯑꯩꯈꯣꯏꯒꯤ ꯈꯨꯟꯒꯤ ꯁꯔꯣꯏ ꯈꯥꯡꯕ ꯈꯨꯟꯒꯤ ꯃꯇꯥꯏ ꯑꯣꯏ ꯍꯥꯏꯗꯅ ꯁ꯭ꯋꯥꯏꯒꯤ ꯁꯔꯣꯏ ꯈꯥꯡꯕ ꯑꯗꯨꯝ ꯇꯧꯔꯝꯃꯦ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯂꯝ ꯃꯅꯨꯡꯗ ꯁꯔꯣꯏ ꯈꯥꯡꯕ ꯁꯔꯣꯏ ꯈꯥꯡꯇꯣꯛꯄ ꯁꯔꯣꯏ ꯉꯥꯔꯣꯏ ꯈꯥꯡꯇꯣꯛꯄꯁꯤ ꯌꯥꯗꯦ ꯍꯥꯏꯗꯅ ꯁꯤꯒꯤ ꯑꯁꯤ ꯆꯤꯡꯈꯣꯡꯗ ꯑꯣꯏꯅ ꯇꯧꯔꯦ ꯑꯗꯨꯅꯁꯨ ꯐꯁꯨ ꯐꯩ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯂꯝ ꯖꯒꯥꯗꯣ ꯁꯤꯐꯥꯎꯅꯤ ꯍꯥꯏꯕꯗꯣ ꯇꯥꯛꯏꯅꯦꯕ ꯑꯗꯨ ꯃꯃꯥꯡꯗ ꯑꯩꯁꯨ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯀꯨꯔꯥꯛ ꯂꯝꯇꯥꯏꯕꯒꯤ ꯑꯗꯨꯗ ꯑꯩꯈꯣꯏ ꯂꯩꯃꯔꯥꯝꯒꯤꯁꯤ ꯄꯨꯔꯥ ꯇꯣꯉꯥꯟꯕ ꯑꯃ ꯇꯧꯋꯦꯕꯀꯣ ꯂꯝꯇꯥꯒꯤ ꯊꯥꯡꯖ ꯈꯨꯗꯤꯡꯒꯤ ꯁꯔꯣꯏ ꯈꯥꯡꯕ ꯑꯗꯩꯗꯤ ꯀꯨꯔꯥꯛ ꯂꯝꯗꯥꯏꯕꯗ ꯁꯔꯣꯏ ꯈꯥꯡꯕ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯨ ꯀꯨꯔꯥꯛ ꯂꯝꯗꯥꯏꯕꯗ ꯁꯔꯣꯏ ꯈꯥꯡꯉꯤꯁꯤ ꯅꯨꯄꯥꯅ ꯆꯠꯀꯅꯤ ꯑꯗꯩꯗꯤ ꯂꯝꯇꯥ ꯊꯥꯡꯖ ꯑꯍꯥꯟꯕ ꯁꯤꯁꯨ ꯅꯨꯄꯥꯅ ꯑꯗꯨꯝ ꯆꯠꯂꯤ ꯅꯨꯄꯥꯅ ꯆꯠꯇ꯭ꯔꯒꯗꯤ ꯅꯨꯄꯤꯅ ꯁꯔꯣꯏ ꯈꯥꯡꯇꯣꯛꯄꯗꯨ ꯉꯝꯃꯣꯏꯗꯕ ꯀꯩꯅꯣꯒꯤ ꯆꯤꯡꯈꯣꯡ ꯁꯤꯒꯤ ꯃꯣꯏꯒꯤ ꯒꯦꯠ ꯃꯃꯥꯡ ꯍꯥꯏꯇꯥꯔꯦꯀꯣ ꯃꯣꯏ ꯒꯦꯠ ꯃꯃꯥꯡꯗ ꯁꯔꯣꯏ ꯈꯥꯡꯕꯅꯤꯅ ꯅꯨꯄꯤꯅꯗꯤ ꯏꯃꯥ ꯏꯕꯦꯜꯁꯤꯡꯅꯗꯤ ꯉꯝꯗꯕꯅꯤꯅ ꯅꯨꯄꯥ ꯑꯩꯈꯣꯏꯅ ꯑꯣꯏꯅ ꯆꯠꯄ ꯑꯗꯨꯗ ꯃꯃꯥꯡꯗ ꯀꯩꯅꯣ ꯂꯩꯔꯝꯃꯦ ꯑꯩꯈꯣꯏꯒꯤ ꯆꯤꯡꯈꯣꯡ ꯆꯤꯡꯌꯥ ꯈꯨꯟ ꯉꯥꯛꯄ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒꯤ ꯁꯤꯐꯥꯏꯗꯨ ꯒꯣꯔꯈꯥ ꯔꯦꯖꯤꯃꯦꯟ ꯂꯩꯔꯝꯃꯦꯀꯣ ꯑꯗꯨ ꯃꯣꯏꯁꯨ ꯌꯥꯝ ꯐꯩ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯂꯥꯏꯒꯤ ꯊꯧꯔꯝ ꯇꯧꯒꯗꯕꯅꯦ ꯑꯗꯨꯅꯦ ꯑꯗꯥꯅꯦ ꯍꯥꯏꯕꯗꯨꯗ ꯅꯣꯏ ꯄꯨꯡ ꯀꯌꯥ ꯆꯪꯒꯗꯕꯅꯣ ꯅꯣꯏꯒꯤ ꯆꯪꯒꯗꯕ ꯄꯨꯡꯗꯣ ꯆꯥꯎꯔꯥꯛꯄ ꯑꯃ ꯍꯥꯏꯔꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯗꯨꯝ ꯉꯥꯛꯁꯦꯟꯒꯦꯅ ꯍꯥꯏ ꯑꯗꯣ ꯃꯣꯏ ꯌꯥꯝ ꯐꯖꯅ ꯉꯥꯛꯁꯦꯜꯂꯦ ꯃꯤ ꯑꯃ ꯑꯅꯤꯅꯒ ꯉꯥꯛꯄ ꯅꯠꯇꯦꯕꯀꯣ ꯂꯥꯏ ꯈꯣꯏꯔꯝꯃꯤꯗꯣ ꯄꯨꯔꯥ ꯀꯣꯏꯁꯜꯂꯒ ꯀꯩꯒꯨꯝꯕ ꯑꯃ ꯆꯪꯉꯛꯄ ꯉꯝꯗꯅꯕ ꯃꯑꯣꯡꯗ
ꯀꯣꯏꯁꯜꯂꯒ ꯐꯖꯅ ꯉꯥꯛꯁꯦꯟꯕꯤꯔꯒ ꯑꯩꯈꯣꯏꯅ ꯁꯔꯣꯏ ꯈꯥꯡꯕꯒꯤ ꯂꯥꯏ ꯇꯤꯟꯒꯤ ꯊꯧꯔꯝꯗꯨ ꯑꯗꯨꯝ ꯄꯥꯡꯊꯣꯛꯑꯦ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯏꯕꯦꯜꯁꯤꯡꯅ ꯁꯔꯣꯏ ꯈꯥꯡꯕ ꯇꯧꯔꯒꯗꯤ ꯂꯝꯇꯥ ꯊꯥꯡꯖꯒꯤ ꯁꯔꯣꯏ ꯈꯥꯡꯕꯗꯨ ꯃꯔꯛꯀꯤ ꯁꯔꯣꯏ ꯈꯥꯡꯕꯗꯨ ꯇꯧꯔꯒꯗꯤ ꯁ꯭ꯋꯥꯏꯁꯤꯗ ꯑꯗꯨꯝ ꯈꯥꯡꯉꯦꯕꯀꯣ ꯁꯤꯒꯤ ꯏꯄꯨꯙꯧ ꯑꯃꯨꯒꯤ ꯂꯩꯄꯨꯡꯁꯤꯗ ꯑꯗꯣ ꯏꯄꯨꯙꯧ ꯑꯃꯨꯁꯤꯅ ꯁꯤꯒꯤ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯇꯥ ꯂꯪꯅꯕ ꯈꯣꯠꯅꯕ ꯇꯧꯕꯗꯨꯗ ꯏꯄꯨꯙꯧ ꯑꯃꯨꯁꯤ ꯁꯣꯛꯄꯗꯒꯤ ꯍꯥꯠꯀꯅꯤꯅ ꯏꯄꯨꯙꯧ ꯃꯣꯟꯖꯥꯝꯕꯁꯤꯅ ꯍꯥꯠꯀꯅꯤꯅ ꯇꯥꯟꯅꯔꯕ ꯃꯇꯨꯡꯗ ꯁꯣꯝꯒꯤ ꯃꯥꯏꯀꯩꯁꯤ ꯄꯥꯡꯅ ꯁꯣꯝ ꯃꯥꯏꯀꯩꯁꯤꯅ ꯑꯩꯈꯣꯏ ꯏꯔꯦꯡꯕꯝ ꯍꯥꯏꯕ ꯈꯨꯟꯗꯨ ꯂꯩꯈ꯭ꯔꯦꯀꯣ ꯏꯔꯦꯡꯕꯝ ꯁꯤꯗ ꯆꯪꯁꯜꯂꯒ ꯁꯟꯖꯂꯩ ꯄꯣꯛꯄꯤ ꯍꯥꯏꯁꯤꯗ ꯁꯟ ꯑꯣꯜꯂꯒ ꯑꯃꯨꯛ ꯁꯟ ꯃꯌꯥꯝ ꯃꯔꯛꯇ ꯂꯩꯔꯝꯕꯗꯒꯤ ꯂꯥꯏꯒꯤ ꯃꯇꯝꯅꯤꯅ ꯇꯥꯟꯁꯤꯜꯂꯛꯄꯗꯒꯤ ꯏꯄꯨꯙꯧꯁꯤ ꯈꯥꯡꯕ ꯉꯝꯗꯗꯅ ꯑꯃꯨꯛ ꯆꯦꯟꯊꯔꯒ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅꯥꯝꯒꯤ ꯍꯧꯖꯤꯛ ꯃꯌꯥꯝꯅ ꯏꯄꯨꯙꯧ ꯇꯥꯡꯂꯩ ꯍꯥꯗꯥ ꯍꯥꯏꯗꯅ ꯅꯨꯃꯤꯠ ꯑꯃ ꯈꯣꯏꯔꯨꯝꯅꯕ ꯅꯨꯃꯤꯠ ꯑꯃ ꯂꯩꯕꯗꯣ ꯑꯗꯨꯒꯤ ꯃꯐꯝꯗꯨꯗ ꯂꯩꯄꯨꯡ ꯑꯣꯏꯅ ꯂꯩꯔꯝꯕꯗꯒꯤ ꯂꯩꯄꯨꯡꯗꯨꯗ ꯃꯈꯨꯟ ꯑꯍꯣꯕ ꯂꯩꯔꯝꯃꯦ ꯍꯥꯏ ꯑꯗꯨꯒꯤ ꯃꯈꯨꯟ ꯑꯍꯣꯕꯗꯨꯗ ꯑꯩꯈꯣꯏꯒꯤ ꯇꯥꯡꯂꯩ ꯑꯣꯜꯂꯒ ꯆꯪꯈꯤ ꯍꯥꯏꯕ ꯑꯗꯨꯃꯥꯏꯅ ꯇꯥꯡꯂꯩ ꯑꯣꯜꯂꯒ ꯆꯪꯈꯤꯕꯗꯒꯤ ꯃꯐꯝꯗꯨ ꯇꯧꯈꯥꯏꯔꯒ ꯊꯤꯕ ꯌꯥꯕ ꯊꯤꯔꯦ ꯑꯗꯨꯕꯨ ꯐꯪꯕ ꯀꯧꯕ ꯂꯩꯈꯤꯗ꯭ꯔꯦ ꯏꯄꯨꯙꯧ ꯏꯄꯨꯙꯧ ꯇꯥꯡꯂꯩ ꯍꯥꯗꯥꯁꯤ ꯃꯐꯝꯗꯨꯗ ꯆꯪꯈꯤꯕꯗꯒꯤ ꯐꯪꯕ ꯀꯧꯕ ꯂꯩꯈꯤꯗ꯭ꯔꯦ ꯑꯗꯨꯅ ꯃꯇꯝꯗꯨꯗꯒꯤ ꯍꯧꯅ ꯍꯥꯏꯁꯤ ꯑꯩꯈꯣꯏꯅ ꯁꯣꯛ ꯀꯌꯥꯅꯣ ꯀꯔꯝꯕ ꯆꯍꯤ ꯀꯨꯝꯖꯥꯅꯣ ꯑꯗꯨꯗ ꯆꯞ ꯆꯥꯕꯗꯤ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯗ꯭ꯔꯦꯀꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯔꯝꯃꯦ ꯑꯍꯟꯁꯤꯡꯅ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯗ ꯇꯥꯛꯄꯤꯔꯝꯃꯦ ꯑꯗꯨꯅ ꯏꯄꯨꯙꯧ ꯇꯥꯡꯂꯩ ꯍꯥꯗꯥ ꯍꯧꯔꯛꯈꯤꯕꯒꯤ ꯋꯥꯔꯤ ꯁꯤꯡꯕꯨꯟꯁꯤ ꯉꯁꯤ ꯑꯩꯅ ꯁ꯭ꯋꯥꯏꯁꯤꯗ ꯍꯧꯔꯛꯐꯝꯒꯤ ꯑꯣꯏꯕ ꯋꯥꯔꯤ ꯈꯛꯇꯅꯤꯀꯣ ꯏꯄꯨꯙꯧ ꯇꯥꯡꯂꯩ ꯍꯥꯗꯥꯁꯤꯅ ꯍꯧꯔꯛꯑꯒ ꯀꯗꯥꯏꯗ ꯆꯦꯟꯕ ꯀꯗꯥꯏꯗ ꯆꯠꯈꯤꯕ ꯍꯥꯏꯕꯗꯨꯃꯗꯤ ꯑꯩꯁꯨ ꯑꯩꯒꯤ ꯈꯨꯟ ꯅꯠꯇꯕꯅꯤꯅ ꯆꯞ ꯆꯥꯕꯗꯨ ꯍꯥꯏꯕ ꯉꯝꯗꯦ ꯑꯗꯨꯅ ꯑꯩꯒꯤ ꯕ꯭ꯂꯣꯛꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯅ ꯄꯥꯡꯗ꯭ꯔꯕ ꯀꯩꯁꯨ ꯈꯪꯖꯗꯕ ꯑꯩꯅ ꯂꯤꯖꯔꯤꯕ ꯋꯥꯔꯤ ꯃꯇꯦꯛꯁꯤꯕꯨ ꯑꯁꯣꯏ ꯑꯔꯥꯟ ꯌꯥꯎꯔꯝꯃꯒꯁꯨ ꯉꯥꯛꯄꯤ ꯍꯩꯕ ꯃꯌꯥꯝꯅ ꯈ꯭ꯋꯥꯏ ꯇꯔꯥꯅ ꯉꯥꯛꯄꯤꯒꯅꯤ ꯑꯩꯁꯨ ꯀꯩꯁꯨ ꯈꯪꯖꯕ ꯅꯠꯇꯦ ꯑꯍꯟꯁꯤꯡꯗꯒꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯇꯥꯖꯔꯒ ꯑꯩꯅ ꯃꯌꯥꯝꯗ ꯋꯥꯔꯤꯁꯤ ꯁꯨꯝ ꯂꯤꯖꯕꯅꯤ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯉꯁꯤ ꯑꯩꯒꯤ ꯏꯄꯨꯙꯧ ꯇꯥꯡꯂꯩ ꯍꯥꯗꯥ ꯍꯧꯔꯛꯈꯤꯕꯒꯤ ꯃꯇꯥꯡꯒꯤ ꯋꯥꯔꯤꯁꯤ ꯉꯁꯤꯒꯤ ꯁ꯭ꯋꯥꯏ ꯃꯇꯥꯡꯁꯤꯗ ꯁꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯂꯣꯏꯅꯅ ꯑꯩꯒꯤ ꯕ꯭ꯂꯣꯛꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯇꯥꯕꯤꯔꯤꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯃꯗꯤ ꯅꯟ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯄꯨꯝꯅꯃꯛꯄꯨ ꯑꯔꯣꯏꯕꯗ ꯀꯪꯂꯩꯄꯥꯛ ꯚ꯭ꯌꯨꯁꯅ ꯑꯃꯨꯛꯀ ꯍꯟꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯂꯣꯏꯅꯅ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗ꯭ꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯂꯣꯏꯅꯅ ꯂꯥꯏꯛ ꯁꯤꯌꯥꯔ ꯇꯧꯕꯤꯔꯝꯃꯨ ꯑꯗꯣꯝꯒꯤ ꯂꯥꯏꯛ ꯑꯃꯅ ꯁꯤꯌꯥꯔ ꯑꯃꯅ ꯀꯃꯦꯟ ꯑꯃꯅ ꯑꯩꯒꯤꯁꯨ ꯑꯅꯧꯕ ꯕ꯭ꯂꯣꯛ ꯃꯌꯥꯝꯅ ꯌꯦꯡꯕꯗ ꯈꯪꯕꯗ ꯀꯥꯟꯅꯒꯗꯕ ꯕ꯭ꯂꯣꯛ ꯀꯌꯥ ꯃꯔꯨꯝ ꯑꯃ ꯁꯦꯝꯖꯔꯛꯀꯦ ꯑꯗꯣꯝꯒꯤ ꯀꯃꯦꯟ ꯑꯃꯅ ꯑꯩꯒꯤꯁꯨ ꯕ꯭ꯂꯣꯛ ꯁꯦꯝꯕꯒꯤ ꯄꯥꯡꯒꯜ ꯑꯗꯨ ꯍꯥꯞꯀꯗꯧꯔꯤꯕꯅꯤ ꯂꯣꯏꯅꯅ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯀꯪꯂꯩꯄꯥꯛ ꯚ꯭ꯌꯨꯁꯅ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯃꯗꯤ ꯅꯨꯡꯁꯤꯔꯕ ꯚ꯭ꯌꯨꯋꯔꯁꯤꯡꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯕꯒ ꯂꯣꯏꯅꯅ ꯀꯥꯏꯅ ꯌꯥꯊꯪ ꯑꯃꯨꯛ ꯄꯤꯅꯕꯤꯔꯁꯤ ꯀꯪꯂꯩꯄꯥꯛ ꯏꯃꯥꯅ ꯌꯥꯏꯐꯕꯇ ꯑꯣꯏꯔꯁꯅꯨ ꯀꯪꯂꯩꯆꯥ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯌꯥꯏꯐꯃꯤꯟꯅꯔꯁꯤ ꯍꯥꯏꯕ ꯋꯥꯍꯩꯁꯤꯒ ꯂꯣꯏꯅꯅ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ ꯊꯦꯡꯛ ꯌꯨ ꯕꯥꯏ ꯕꯥꯏ ꯃꯌꯥꯝ